State asida new education policy and EP Chatnahan-Naba amadi mahai-masingi lamda henna chawkhathanaba kamari leidana ngasi state asida leidiba university amasung central university singga Vice Chancellor singga government Lakshman Prasad Acharya ga unakhre Raj Bhavan da ngasi Vice Chancellor singga unakhiba duda Manipur University ge Vice Chancellor and Lokendra Dhanamanjuri University amadi Manipur Technical University ge Vice Chancellor H. Kyan Prakash amadi Manipur University of Culture ge Vice Chancellor Paunam Gunendro na sarukya khi ngasi ge mifom aduda Manipur ge Governor Lakshman Prasad Acharya na Manipur da new education policy NEP Chatnahan-Naba mari leinana marik chumba report ama pikhalaknaba Vice Chancellor singda khanghankhi ngasi ge mifom asige matakta Mifam mathang thagi tang tara tarukta Raj Bhavan da amuk hana pangthokani haidi